Hello ma'am, ngasisu RR pajene yamna nungaraba movie ma puduna lakle movie sigi mamingna The Legend of Hercules. Film asi 2014 da puthokiba action amasung fantasy da based da movie amani. Film asigi panbeaba rating khara pallabadi IMDb rating da 10 gi manungda 4.2, Rotten Tomatoes da 5%, Metacritic da 22%, aduga 59% Google user na like piraba movie amani. Film asigi samlakpa wari kara hairabadi masagi da khanba Amphityon koba ningthau amana lamjaraba praja miyam kaya amabu hatu aba matungda mahakna lamsing adu loksalami madudagi kannabagi damakta mahaki nupi Alkimina Devi Heranda nijaduna mahaki masanapa Hercules koba ma phangjaki. Hercules ki matengdagi phatraba Amphityon adu maithiba piraba matungda praja miyambu santi oni hingalakibagi wari amani. Adudi ma'am matam mangandabida The Legend of Hercules hariba movie asigi asengba wari romdoina mai onselasi. Movie asigi ahuba sinda 12 BC gi matamda ulai Amphityon ko waningthau amaga Argos ko waningthau amaga makhoi ani yamna kana lan soknabagi sinna dusu aikhoidu hulai. Amphityon hariba ningthau asi yamna phattaba masagi de khanba ningthau amani. Aduga mahakse mahaki power yamna kannabasu honaba ningthau amani. Mahakna hujik pamliba haibabu Argos hariba ningthau asi halaba matungda mahaki lebak asibu mana loksanba pambagini. Ningthau Amphityon na King Argos da asumna hairami. Hojik aikhoi ani khatangi oiba fight ama tokchi haiba fight asida kanagumba lanmi amata yawba yaroi karigumba fight asida ngamba mioi aiduna maithi horaba ningthau adu kingdom adu pigadabani. Amphityon na hariba wasi King Argos na su yarami dudigi King Amphityon amadi King Argos makhoi ani yamna akanba mongda fight toromi makhoi ani gi fight asida King Amphityon na Argos mu maithiba pirami maram asina King Argos kingdom adu King Amphityon na loina loksan kirami. King Amphityon na mahaki kingdom adu da halaba matungda mahaki nupi Alkimin na asumna hairami nahakna micham mayam hatpa du lepo adubu Alkimin na hariba wasing adudi King Amphityon na amata taramde. Queen Alkimin na haiba wasing adu yaraktabadagi mahak mathwai nungai mandabadagi numidangi matamda Alkimin na mandir amada chalami. Aduga Maharani Alkimin aduna Devi Heranda lai khoramduna asumna haijarami mahaki nupana tawriba phattabasing adu tohallaga afaba wakhalonda laknabagi damakta mahakna bor kya nijarami. Hariba tanja asida Alkimin gi mamangda Devi Herana hariba mahakna ningiba lai adu thora ami mahaki mafamda thoiba problem sing asibu solve tawnabagi damakta mangonda wa ama hairami. Aigi nupa Zeus ka nahakagi oiba angang ama pokani. Iba angang adugi maming adu nahakna Hercules thongadabani. Mahakna sauro aba matungda nahaki phatraba napuroiba Amphityon adu maithiba piraba matungda leibak adu santi oigani haina hairami. Aduga polakaduriba angang adu nahakna Hercules haina tholu haina su hairami. Numidangi matamda Queen Alkimin na tumduna leiringai tanja aduda lai oiraba Zeus adu Alkimin gi manakta laktuna makhoi ani gi oiba mari ama semami. Sumna Alkimin amasung Zeus makhoi ani na ka aduda leiringai tanja aduda Alkimin gi mapuroiba Amphityon adu ka aduda changa ami. Madudagi King Amphityon na mahaki nupi Alkimin ga atopamga leiminabagi mong adu uba matamda mahakna yamna sauna phaijub adu chingthokami. Adubu mahakna phaijub adu chingthokpa matamdadi mafam asida kanamta leiramde madudagi mahakna sauna mahakna pairiba thang adu mafam aduda yamna kanda hairami. Mahakna thang adu hairakpa matamda mahaki manakta leptuna leiramba nupi adusu mangakta thangna yanduna sirami. Masida mahakna khangi mahaki nupi Alkimin gi manakta laiba asi mioiba manate laini haiba asi digi mahakna yamna sauna mahaki nupi Alkimin da nahaki nanakta lakiba misak adu kanano yamna thuna hayu haina hairami. Adubu mahaki nupi Alkimin nadi King Amphityon aduda karimta hairamde. Asumna mahaki nupi Alkimin na karimta hairaktaba aduda King Amphityon adu yamna sauna mahaki manai aduda mafam asida lakiba lai adu yamna thuna thiu haina hairami. Mahakna asumna sauna lauduna leiringai tanja asida ahangba atiyadagi yamna akhakpaga loinana electric ama tara ami. Masida King Amphityon na khangami mahaki nupi Alkimin gi manakta lakiba asi atai kanamta natte Zeus hariba lai aduni haiba du khangami. Hairiba sin asi sense tawduna ngasidagi na tha mapangi matungi sin amabu aikhoida uhalai. Matam asida Maharani Alkimin adu machanupa ama phangjarami. Asumna mahaki machanupi ma phangjaba matam asida mahaki nupa Amphityon nadi harauba pomde. Amphityon na khangami angang adu mahaki macha natte haiba adu adum oinamak mahakna angang adudi hattabida hinganduna thamami. Aduga angang adugi maming adu Amphityon na Alcides haina tholami. Aduga Amphityon na Alkimin da asumna hairami. Isanupa Alcides na pharyamna kallabasu mahaki mayamba difficult dagi karisu heloi haina hairami.
ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯦꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯇꯨꯡꯗ ꯏꯐꯤꯀꯜꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯜꯀꯤꯃꯤꯟꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯜꯀꯤꯃꯤꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯑꯁꯤ ꯑꯦꯜꯁꯥꯏꯗꯁ ꯅꯠꯇꯦ ꯍꯔꯀꯨꯂꯦꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯗꯦꯕꯤ ꯍꯦꯔꯥꯅ ꯄꯤꯕꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯜꯁꯥꯏꯗꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯜꯁꯥꯏꯗꯁꯀ ꯍꯤꯞ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯃꯗꯤ ꯑꯦꯜꯁꯥꯏꯗꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯇꯨꯔꯦꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯔꯣꯏꯗꯨꯅꯁꯨ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯦꯜꯁꯥꯏꯗꯁꯇ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯁꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯂꯤꯛ ꯑꯃꯕꯨ ꯑꯦꯜꯁꯥꯏꯗꯁꯇ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯜꯁꯥꯏꯗꯁꯀꯤ ꯃꯌꯥꯝꯕ ꯏꯐꯤꯀꯜ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯦꯐꯤꯀꯜꯅ ꯍꯤꯞꯇ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯦꯜꯁꯥꯏꯗꯁꯇꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯍꯤꯞꯀ ꯌꯥꯝꯅ ꯅꯛꯁꯟꯅꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯏꯐꯤꯀꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅꯁꯨ ꯄꯥꯝꯖꯕꯒꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯁꯨ ꯄꯥꯝꯕꯒꯤꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯤꯞꯅꯗꯤ ꯏꯐꯤꯀꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯝꯃꯝꯗꯦ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯤ ꯑꯦꯜꯁꯥꯏꯗꯁꯄꯨꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯏꯐꯤꯀꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯌꯥꯝꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯦꯜꯁꯥꯏꯗꯁ ꯑꯃꯗꯤ ꯏꯐꯤꯀꯜ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯏꯐꯤꯀꯜ ꯑꯃꯗꯤ ꯑꯦꯜꯁꯥꯏꯗꯁ ꯃꯈꯣꯏ ꯑꯅꯤ ꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯖꯪꯒꯜꯗ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ ꯅꯣꯡꯁꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯐꯤꯀꯜꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯥ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯐꯤꯀꯜꯒꯤ ꯃꯃꯥꯏꯗ ꯈꯔ ꯁꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥ ꯑꯗꯨ ꯑꯦꯜꯁꯥꯏꯗꯁꯇꯤ ꯑꯀꯤꯕ ꯑꯝꯇ ꯐꯥꯎꯔꯝꯗꯦ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯗꯨꯅ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯃꯍꯥꯛ ꯐꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯑꯦꯜꯁꯥꯏꯗꯁꯅ ꯌꯥꯝꯅ ꯀꯟꯅ ꯆꯞꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯏꯐꯤꯀꯜꯗꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯤꯡꯗꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯍꯥꯠꯈꯤꯕ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯎꯟ ꯑꯗꯨ ꯈꯣꯛꯇꯠꯇꯨꯅ ꯃꯌꯨꯝꯗ ꯏꯐꯤꯀꯜꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯅꯣꯡꯁꯥꯒꯤ ꯃꯎꯟ ꯑꯗꯨ ꯄꯥꯏꯔꯒ ꯏꯐꯤꯀꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯏꯐꯤꯀꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯁꯥꯗꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯅꯣꯡꯁꯥ ꯑꯃ ꯊꯦꯡꯅꯔꯛꯏ ꯍꯥꯏꯔꯤꯕ ꯅꯣꯡꯁꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯑꯦꯜꯁꯥꯏꯗꯁꯇꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯅꯣꯡꯁꯥ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯁꯥ ꯑꯗꯨ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯎꯟ ꯑꯁꯤ ꯑꯩꯅ ꯈꯣꯛꯇꯠꯇꯨꯅ ꯄꯨꯔꯒ ꯂꯥꯛꯏꯕꯅꯤ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯦꯜꯁꯥꯏꯗꯁꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯜꯁꯥꯏꯗꯁꯇꯤ ꯀꯔꯤꯝꯇ ꯍꯥꯏꯕꯤꯗꯕꯤꯗ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯏꯐꯤꯀꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯤꯡ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯑꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯐꯤꯀꯜ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯞꯁꯀ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯐꯤꯀꯜꯒ ꯂꯨꯍꯣꯡꯕꯤꯔꯅꯤ ꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯤꯡ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯤꯞꯁ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯜꯁꯥꯏꯗꯁ ꯑꯗꯨꯁꯨ ꯍꯤꯞꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯏꯐꯤꯀꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯤꯞꯁꯀ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯁꯨ ꯍꯤꯞꯁꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯃꯍꯥꯛꯅ ꯑꯦꯜꯁꯥꯏꯗꯁꯄꯨ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅꯤ ꯁꯤꯗ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯤꯞꯁꯅ ꯅꯨꯡꯁꯤꯅꯤꯡꯕ ꯃꯤ ꯑꯃꯍꯦꯛꯇ ꯅꯨꯡꯁꯤꯖꯁꯅꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗꯤ ꯅꯍꯥꯛꯀ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯍꯤꯞꯁ ꯑꯗꯨ ꯏꯐꯤꯀꯜꯁꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯍꯤꯞꯁ ꯑꯃꯗꯤ ꯑꯦꯜꯁꯥꯏꯗꯁ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯑꯒ ꯂꯣꯟꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕु ꯃꯈꯣꯏ ꯑꯅꯤꯅ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯆꯦꯟꯈꯤꯕ ꯇꯥꯔꯕꯁꯨ ꯏꯐꯤꯀꯜꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯍꯤꯞꯁ ꯑꯃꯁꯨꯡ ꯑꯦꯜꯁꯥꯏꯗꯁ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯏꯐꯤꯀꯜꯁꯅ ꯍꯤꯞꯁ ꯑꯃꯁꯨꯡ ꯑꯦꯜꯁꯥꯏꯗꯁ ꯃꯈꯣꯏ ꯑꯅꯤ ꯀꯤꯡ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯐꯥꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟꯅ ꯑꯦꯜꯁꯥꯏꯗꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧ ꯑꯗꯨꯕꯨ ꯍꯤꯞꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯏꯐꯤꯀꯜꯁꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯦꯜꯁꯥꯏꯗꯁꯅ ꯀꯤꯡ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯍꯤꯞꯁ ꯅꯠꯇꯕ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯑꯩꯅ ꯍꯤꯞꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯤꯡ ꯑꯦꯝꯐ꯭ꯔꯤꯇꯤꯌꯣꯟꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯁꯣꯇꯤꯔꯤꯁ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯕ ꯃꯇꯨꯡꯗ ꯁꯣꯇꯤꯔꯤꯁ ꯑꯃꯗꯤ ꯑꯦꯜꯁꯥꯏꯗꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯟꯒꯤꯗꯃꯛꯇ ꯏꯖꯤꯞꯇ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯐ꯭ꯔꯤꯇꯤꯌꯣꯟꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯖꯤꯞꯇ
ꯂꯥꯟ ꯆꯠꯈꯤꯕ ꯂꯥꯟꯃꯤ ꯑꯃꯠꯇ ꯍꯤꯡꯅ ꯍꯜꯂꯛꯈꯤꯗꯦ ꯑꯗꯨꯒ ꯑꯦꯜꯁꯥꯏꯗꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯠꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯗꯨꯗ ꯑꯦꯜꯁꯥꯏꯗꯁ ꯑꯁꯤ ꯊꯥꯖꯟꯈ꯭ꯔꯒ ꯃꯍꯥꯛꯅ ꯑꯦꯜꯁꯥꯏꯗꯁ ꯑꯁꯤꯕꯨ ꯁꯤꯈ꯭ꯔꯁꯅꯣ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯦꯜꯁꯥꯏꯗꯁꯅ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯐꯤꯀꯜꯁꯀ ꯍꯤꯞꯀ ꯂꯨꯍꯣꯡꯉꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯒꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯐꯤꯀꯜꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯦꯜꯁꯥꯏꯗꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯂꯥꯟ ꯑꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯗꯤ ꯍꯤꯞꯁꯀ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯒꯅꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯜꯁꯥꯏꯗꯁꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯏꯐꯤꯀꯜꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯟ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯜꯂꯛꯑꯒ ꯍꯤꯞꯁꯀ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯒꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯜꯁꯥꯏꯗꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯜꯀꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯜꯀꯤꯃꯤꯅ ꯑꯦꯜꯁꯥꯏꯗꯁ ꯑꯗꯨꯕꯨ ꯏꯖꯤꯞꯇ ꯂꯥꯟ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯈꯥꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯤꯞꯁ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯃꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯀꯤꯡ ꯑꯦꯝꯄꯦꯔꯦꯇꯣꯔꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯇꯨꯅ ꯂꯥꯟ ꯑꯗꯨ ꯆꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯑꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯜꯀꯤꯃꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯃꯁꯤꯗ ꯑꯜꯀꯤꯃꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯣꯛꯄ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯕꯕꯥꯗꯤ ꯑꯦꯝꯄꯦꯔꯦꯇꯣꯔ ꯅꯠꯇꯦ ꯑꯥꯏ ꯑꯣꯏꯔꯤꯕ ꯖ꯭ꯌꯨꯁ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯑꯁꯤꯁꯨ ꯑꯦꯜꯁꯥꯏꯗꯁ ꯀꯧꯗꯦ ꯍꯔꯀꯨꯂꯦꯁ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯁꯦ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯀꯤꯡ ꯑꯦꯝꯄꯦꯔꯦꯇꯣꯔ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕ ꯇꯥꯔꯕꯗꯤ ꯀꯤꯡ ꯑꯦꯝꯄꯦꯔꯦꯇꯣꯔ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯐꯠꯇꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯦꯜꯁꯥꯏꯗꯁꯇꯤ ꯊꯋꯥ ꯁꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯍꯔꯀꯨꯂꯦꯁꯅ ꯍꯤꯞꯁꯇ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯊꯥ 6ꯒꯤ ꯃꯇꯨꯡꯗ ꯏꯖꯤꯞꯇꯒꯤ ꯍꯜꯂꯛꯑꯒ ꯃꯍꯥꯛꯀ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯅꯥꯄꯇꯤ ꯁꯣꯇꯤꯔꯤꯁ ꯑꯃꯗꯤ ꯍꯔꯀꯨꯂꯦꯁ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥꯒ ꯏꯖꯤꯞꯇ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯁꯨꯔꯨꯡ ꯑꯁꯤ ꯁꯣꯇꯤꯔꯤꯁꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯄꯣꯊꯥꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯁꯨꯔꯨꯡꯂ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯣꯇꯤꯔꯤꯁꯅ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯅꯕ ꯌꯥꯝꯅ ꯊꯨꯅ ꯍꯣꯠꯅꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯈꯣꯏꯁꯦ ꯌꯦꯛꯅꯕꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯛꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯏꯁꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤꯒ ꯂꯥꯟ ꯇꯧꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯜꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯁꯣꯇꯤꯔꯤꯁ ꯑꯃꯗꯤ ꯍꯔꯀꯨꯂꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯁꯣꯇꯤꯔꯤꯁ ꯑꯃꯗꯤ ꯍꯔꯀꯨꯂꯦꯁ ꯃꯊꯟꯇ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯅꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯦꯜꯁꯥꯏꯗꯁꯀꯤ ꯃꯀꯣꯛꯇ ꯎꯞꯄ ꯍꯦꯜꯃꯦꯠ ꯑꯗꯨ ꯂꯩꯕꯥꯛꯇ ꯇꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯁꯣꯇꯤꯔꯤꯁꯇ ꯑꯦꯜꯁꯥꯏꯗꯁ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ ꯃꯁꯤꯗ ꯁꯣꯇꯤꯔꯤꯁꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯦꯜꯁꯥꯏꯗꯁꯇꯤ ꯍꯧꯖꯤꯛ ꯁꯤꯔꯦ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯕꯣꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯁꯣꯇꯤꯔꯤꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯅꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯗꯨꯗ ꯆꯠꯂꯨ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯀꯤꯡ ꯑꯦꯝꯄꯦꯔꯦꯇꯣꯔ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯁꯛꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯔꯀꯨꯂꯦꯁꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯕꯨ ꯏꯖꯤꯞꯇ ꯊꯥꯔꯛꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯁꯤꯜꯂꯒ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯤꯜꯂꯒ ꯍꯔꯀꯨꯂꯦꯁ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯁꯤꯟꯕ ꯂꯥꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯜꯁꯥꯏꯗꯁ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯦꯝꯄꯦꯔꯦꯇꯣꯔꯒꯤ ꯀꯤꯡꯗꯝ ꯑꯗꯨꯗ ꯂꯣꯏꯅ ꯄꯥꯎ ꯁꯟꯗꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯜꯁꯥꯏꯗꯁꯀꯤ ꯃꯃꯥ ꯑꯜꯀꯤꯃꯤꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯑꯦꯝꯄꯦꯔꯦꯇꯣꯔ ꯑꯃꯗꯤ ꯏꯐꯤꯀꯜꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯅ ꯍꯔꯀꯨꯂꯦꯁ ꯑꯃꯗꯤ ꯁꯣꯇꯤꯔꯤꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤ ꯃꯀꯣ ꯑꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯔꯀꯨꯂꯦꯁꯅ ꯐꯠꯇ꯭ꯔꯕ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯈꯣꯏꯅ ꯄꯩꯁꯥ ꯐꯪꯅꯕꯒꯤꯗꯃꯛꯇ ꯌꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯀꯦꯞꯇꯦꯟ ꯑꯗꯨ ꯈꯤꯇꯪ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯑꯝꯃꯤ ꯑꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅꯁꯨ ꯍꯔꯀꯨꯂꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯑꯦꯜꯁꯥꯏꯗꯁꯇ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯉꯝꯃꯤ ꯃꯁꯤꯗ ꯑꯦꯜꯁꯥꯏꯗꯁꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯔꯀꯨꯂꯦꯁ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯇꯤꯔꯤꯁ ꯑꯃꯗꯤ ꯍꯔꯀꯨꯂꯦꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯁꯣꯇꯤꯔꯤꯁ ꯑꯃꯗꯤ ꯍꯔꯀꯨꯂꯦꯁ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯏꯠ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯀꯌꯥ ꯇꯥꯜꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯇꯤꯔꯤꯁꯇ ꯍꯔꯀꯨꯂꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯁꯤ ꯍꯔꯀꯨꯂꯦꯁꯇ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯔꯀꯨꯂꯦꯁꯅ ꯁꯣꯇꯤꯔꯤꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
Madugidamak nahana karisu waganu aina wasaktuna haidi nahakpu mafam asidagi yamna thuna aina puthokani. Masigi matungda makhoi anina sip ama sirinaduna yamna khangdaba mafam amada puduna chakhirami. Makhoina mafam adu yauraba matungda Sotiris adu fight kidamakta mafam amada thajalami. Sotiris ki fight aduda ahanbadadi mahakpu atopa opponent aduna khara furami. Madudagi Sotiris adu yamna saroktuna mahakna yamna tamthina haka fight tawriba miyo adubu mahakna fudalami. Masigi matungda Hercules ki fight tawnabagidamakta Hercules adu fight tawba maduda thajalami. Adubu Hercules ka lamba tawgaduriba opponent adudi Hercules na yamna laina maithiba pirami. Mafam asida fight yengiba paisa thariba miyoi mayam aduna Hercules ki fight asi uba matamda loina pamnarami. Somda topa sinamada Hercules ki mama Alcimene adu mandir amada mathanta lai khuramduna lerami. Hairiba matam asida Maharani Alcimene gi manakta mahakki mapuroiba King Amphitryon adu laami. Aduga Alcides ki asengba mapagi maming adu kanano haina hangami. Matang asida mahakki nupi aduna yamna salak tawduna makhuta thanga mapaiduna asumna hairaami. Alcides adu maru oiba amagidamakta pokhibani adubu mahakti hujik sirabanina hairaga Alcimene Amphitryon aduda thangna thinge tawraami. Adubu mahakna thilaiba thang adu Amphitryon irailaina pharami. Aduga Amphitryon amukkasu mahakki nupi Alcimene aduda Alcides ki asengba mapadu kanano haina hangami. Masida yamna sauna Amphitryon aduda Alcimene asumna hairami. Mahak adu atai kanamtigi macha nate Zeus ki machani. Mahak adu nangbu hatnabagidamakta pokhibani. Wayasi taba matamda King Amphitryon adu yamna sauna mahakna pairiba thang macha aduna mahakki nupi Alcimene gi mapuk aduda thangna thinduna hatoami. Madudagi mafam asida leiba Alcimene ga yamna toina punba Muni Rishi aduda Amphitryon aduna asumna hairami. Mahakki nupi Alcimene asi masa matonta thangna thinjanduna society tawraga sire haibagi paw asi mi mayamda loina santu haina haikirami. Somda topa silamada Hercules amadi Sotiris makhoi ani adu jail amada phaduna leirami. Makhoi ani na jail da leiringai matam aduda paisa paiba nupa ama laami. Paisa paiba nupa asinani Sotiris amadi Hercules makhoi ani bu leiriba asi misak asi uba matamda Sotiris amadi Hercules makhoi ani na makhoi ani bu Greece ta pubiyu haina hairami. Mafam aduda yamna fazaraba fight kaya ama lei. Hairiba fight aduda aikoina fight tawraba matungda madudagi fangpa paisa mayam ama nangonda pige haina chu hairami. Aduga aikoina paisa sing adu nangonda piraba matungda aikoibu mafam adudagi nahakna thadokadabani. Hercules amasung Sotiris makhoi ani na hairiba wa adusu ahal nupa aduna yarami. Adudagi ahal oraba hanuba aduna makhoi ani gi fighting skill adu hana test tawnaba hairami. Dagi Hercules amasung Sotiris makhoi ani du yamna sathiba fighter aniga fight tawna halami. Hairiba fighter ani asi amukta maithiraktriba fighter anini. Hairiba fight asida Sotiris adu khara soami madudagidi Hercules mathantana fighter ani aduga yamna kan momongda fight tawrami. Aduga Sotiris pu mahakna kanbirami. Hairiba matam asida makhoi ani bu leiriba ahal aduna Hercules ki manakta sangaktuna asumna hairaami. Nahakki partner oriba misak asidi yamna thina soe mataw karamna nakhoina fight tawgadoribano. Masida Hercules na hairami nahakna aikhoibu Greece tada pubiyu. Matam aduda mahak yaudrabasu ai ithandana fight adu tawge haina hairami. Asumna haiba wa mayam masi hanuba aduna su yarami. Masigi matungda makhoi ani bu Greece aduda pukhirami. Makhoi ani na Greece yarokpa matamda Sotiris na Chiron adu urami. Madagi Chiron adu mahakna makhut pairaga nakalamda chingchalami. Aduga Sotiris na Chiron da asumna hairami Hercules adu hawjik fawu hingi. Ngasigi fight asida Hercules na fight tawgadoribani. Fight ki matam aduda Hercules mathanta thoraktuna atopa yamna haisinglaba fighter mayam amaga mafam asida yamna kan momongda fight tawrami. Bu Hercules mathanta oijarabasu atopa fighter mayam adu mahakna yamna araiba mongda maithiba pirami. Matungda Hercules ka Chiron ga su amu unarami. Aduga Hercules na Chiron aduda mahakki nupi hips aduga unahanaba hairami. Hairiba matam asida Chiron na Hercules da mahakki mama Alcimene adu King Amphitryon na hatokre haina hairaami. Aduga Chiron na Hercules da thang suri ma piraami. Hairiba thang suri asinani mahakki mama adu hatkiba adu haina hairaami. Aduga Chiron na Hercules da wasaktuna asumna hairaami. King Amphitryon gi mayokta aikoina landa sanduna mahakku maithiba PC haiduna. Mahakna karigi asumna hairibano haibigi maramdi makhoigi lanmi kaya amasu King Amphitryon na yamna ot naibagini. Aduga lanmi khara amasu Hercules ki maikaida yauraami. Khoina sumna tawriba si King Amphitryon gi mafamdagi makhoi freedom oina leinabagi damaktani. Masigi matungda Hercules amadi mahakki lanmi khara aduga khul amada chalami. Hariba matam asida mafam aduda King Amphitryon gi lanmi kayana khul adugi mi sing adubu ot naiduna lerami. Masi uba matamda Hercules adu yamna saungna King Amphitryon gi lanmi sing adu yamna tamthina mahakna phudalaba matungda lanmi sing adugi machinda message kya irba matungda King Amphitryon gi manakta thakirami. Maramdi samjaraba miyoi sing aduda ot naiba adu toknabagidamaktani mahakna tawriba asi. Madudagi mafam asida leiriba praja mayam aduna Hercules hariba misak asi laigi machani haina khanarami.
Maramdi praja mayam asida asumna makoiba kanbiba mi mata laktabagini. Somdana Emperor gi lanmi sing aduna ngasai Hercules na tharakiba message adu King Emperor aduda pirami. Message aduda asumna irami Sotiris hariba maki senapati adu hingi mahak loinana yamna sathiraba Hercules ko wal lanmi amaga su laiminari haina irami. Adubu King Emperor nadi Hercules hariba misak asi Alcides ni haiba adu khangamde. Madudagi King Emperor na Sotiris amadi Hercules makoi anibu phanabagi damakta mahaki lanmi sing aduda order tawkhirami. Somdana Sotiris amadi Hercules makoi ani adu yum ahangba amada changa ami hariba matam asida makoina Devi Hera adu thengnarami. Devi Hera na Hercules ta sumna hairami nahangna taibang panba sida pokla iba asi nahangna yamna chawba thabak ama tongnabagi damaktani. Aduga nahangna tawgadiriba thabak asi nahaki nuksibadagi su nahangna lapthorakpa yai. Aduga nahakna nahaki baba Zeus adubu nahangna accept tawgadabani. Madugi matungda nawanda Zeus na power mayam ama pirakani. Nahakna dumna tawba tarabadi King Emperor adu nahangna yam laina hatpa ngamgani haina hairaami. Matam asida Hercules na Devi Hera da asumna hairami adu oiba tarabadi Zeus na aigi ma kandriba amadi ngakpi driba karigino. Aduga Zeus na maki praja samjaraba mayam asi karigidamakta kandribano haina swairami. Mata asida Devi Hera nadi Zeus pu thajanabagidamagta mahakna hariba wa adudagi hena hairamde. Somda topa silamada aikoida Iphicles adu amu ulai mahakna huji hip manakcha chattuna hipta sumna hairami. Nahakna ibu pamgera pamoira aiga nanga soidana maki luhongadabani. Masigi wa adigi hips adu nungaitabadigi mahak Mahel adudagi chongtharaga sige toromi. Sna dumna sijarage toringai matam aduda iron adu laktuna hips adu kanbirami. Aduga sairona hips ta sumna hairami. Aikhoigi ningthau Emperor na Hercules haiba misaka ma hal chu haina thakiba adu atai kanamta nate mahaktu Alcides ni haina hairami. Mathangi numita hips adu Hercules pu unaba chakhirami. Aduga mabani unarba matungda hips adu yamna harauzarami. Aduga Hercules na hips ta wasaktuna sumna hairami. Aina aigi baba Emperor na dubo halaba matungda ibani soidana makil hongani. Thangi sinda aikoida King Emperor adabu mu ulai riba matam asida ngasai Egypta mahakna thakiba captain haibadi Sotiris amasung Hercules makoi anibu hatnaba senkiba nupa adubuni. Emperor na captain aduda asumna hairami nahakna karigidamak Sotiris adubu hatribano. Aduga mahaka punna laiminariba Hercules hariba lanmi asibuna kanano haina suhangami. Tamasida captain aduna Emperor sta asumna hairami tawriba thokiba thokdoksing asi aina soidanamaki fanaba loina singani. Hercules puchu mahakna soidanamaki hatkani haiduna King Emperor aduda captain aduna wasa ami. Somdana Sotiris na maki memda halakpa matamda Iphicles amadi Egypt ki captain aduna maki nupi adubu hatoktuna leirami. Aduga makhoina amukasu Sotiris ki macha adubu hatkani haiduna dab toromi. Aduga Hercules ki lefamna karaidano haina suhangami. Mata asida Sotiris upai lemandabna maram oraga maki macha adu kaningbadagi Hercules ki lefam adu takirami. Masigi matungda Iphicles na Hercules ki manakta satpa matamda mahakna khangami madudi Hercules hariba misak asi atai kanamta nate mahaki manau nupane haiba asi. Maram asina Iphicles na hips adu phajan kirami karigino haibigi maramdi Hercules na mangonda attack torpa ngamdanabani. Masigi matungda Iphicles na Hercules adubu makogi khul aduda pharaga puraga laami aduga mahaki makhong mukut adu zotlina punsanduna lanpha oina zalaga thamami. Aduga mafam asida Hercules adubu yamna tamthiba mawongda phudatlami. Matam asida makhoina sumna hairami mahakse Zeus ki macha oirabadi mahak masa matanta hingba ngamgadubuni. Adubu mahak mafam asida karigumba siba tarabadi mahakse laigi macha oiribro aduga nakhoi lehuriba mayam asibuna mahakna matau kramna kanba ngamgaduribano. Wayesi hairaba matungda Iphicles na Siron adubu Hercules ki mamangda pusalaktuna hatu omi. Masigi matungda Sotiris mu hatnabagi namakta sanga ami. Masi uba matamda Hercules adu mathwa yamna nungaitana ahangba tiada yengkatuna mahaki mapa Zeus ta sakti pibinaba hairami. Madudagi Zeus nasu Hercules ta sakti kiyama pira ami. Matang asida Hercules ke mapangan adu aduki matikan khala ami ga maki makhutta pulliba zoli myam adu thadalaga mafam asida lairiba lanmi sing adu magna yamna tamthiba mongda phudatpa hora ami amadi hatokpasu yaura ami. Masi uba matamda Emperor amadi Iphicles makoi ani edudi kibana thakthakni ami aduga makhoigi lanmi sing aduda Hercules asibu hatu o hairamaga makhoi ani mafam asidagi chenkirami. Aduga Hercules ki makutta jet iba zoli aduda samba chawraba nungdum aduna mafam asida lairiba lanmi sing adu thomtatuna hatu omi. Masi uba matamda mafam asida lairiba mi myam aduna Hercules asi yamna sakti leiba laigi macha amadi hero mani haina khankirami. Masida lairiba praja myam adusu Hercules ki matung induna loina chatkani haina hairami. Adudagi Hercules na mafam asida lairiba praja myam adu maki lanmi oina semkatuna King Emperor ki konung aduda lan sokna nabagi namakta laami.
Hairiba matam asida somdana Iphicles adu Hips ka lohongdogi tawduna leirami. Adubu Hips nadi Iphicles ka lohongba adu yaramde makti Hercules natana atopa kanamta ka lohongoi haina hairami. Somdana Hercules su main gate aduda yawsala ami. Main gate aduda leiramba Empertion gi lanmi khara du Hercules na wa khara haibadagi mahaki matung do oina mahaki michang loina oikirami. Aduga Hercules na Empertion gi konung adugi manungda changa ami aduga mahakna asumna hairami. King Empertion ga Hercules ka mabani kitangi oiba fight toksi haina hairami. Hairiba matam asida Hercules ke lanmi sing adubu mai thaduna kosalalami. Tanja asida Egypt ke lanmi sing aduna Hercules ke lanmi sing aduda attack tohalami. Iba matam asida Hercules na King Empertion da asumna hairami. Hairiba lan asidi ibani gi oiba lani maram asina atopa lanmi sing asida attack tawba si nahaki asonbani. Aduna ibani kitangi oiba fight toksi haina hairami. Aduga Hercules na asumna so hairami aikhoi ani gi tawgaduriba fight asida angamba aduna leibak asi lawduna mahakna mapu oina panduna leigadabani. King Empertion adi khangami makhoi ani gi fight asida mahak soidana maki maithigani haibadu khangbana maram oraga makhoida attack kya tohalami. Asumna Hercules tasu attack taropa lepaktaba aduda Hercules na pari bathang adu mathakta thangkatuna mahakna nokthakte yengkatuna mahaki babada sakti pinabinaba hairami. Matam asida Zeus na mahakna pari bathang aduda sakti kya pirakpadigi thang aduda piraiba power mayam adu sizinaraga Hercules na mafam asida leiriba lanmi sing adu loina hatoami. Masi uba matamda Empertion adu kana chenkirami madudagi Hercules nasu Empertion adu tanarami. Duga Hercules amadi King Empertion makhoi anigi yamna sathiraba fight ama mafam asida tawrami. Fight sinasi adukumatik yengba nungai karigumba mayamna fight sinasi yengbiningba tarabadi ulmubi asi yengbiduna fight sinasi gi nungairaba mahawdu lawiyu. Khoi anigi fight asida ahanbadadi Empertion na Hercules asibu yamna tamthina purami adubu makha tarakpadadi Hercules adu sarokpadagi King Empertion adu magna yamna tamthiba mongda fudala ami. Dagi Hercules na King Empertion adu hatke torpa matam adudadi somda nakan amarom da mahaki mayamba Iphicles aduna mahakna nusijaba Hips adu mangasamda thangna namduna puthora ami. Duga mahaki mapa Empertion adu thadoknabagi damakta mayamba Iphicles hairami. Hariba matam asida Hips na khangami madudi gidamakta Hercules na tawbanga moidaba thaba amata leite haiba si khangami. Maram asina mangonda namiba thang adu Hips na mulaga mahaki thabakta lengjanjarami. Dudigi phawdorokpa thangi saruk aduna Iphicles gi haksang dasu lengami. Maram asina Hips amadi Iphicles makhoi ani mafam asida sirami. Sumna Hercules gi mamang matada Hips adu siba uba matamda Hercules adu mathwai nungaitaba amadi sawa yamna henkala ami. Masidagi mahaki mama hatkiba thangsuri masa aduna mahaki manakta tariba Empertion hariba ningthau adubu thillaga masida hato omi. Igi matung Hercules na taduna leiriba Hips gi manakta changaduna Hips adu thangat pirami. Hairiba matam asida Hips adu sidi siramdari sor honduna lerami. Adudagi Hercules na Hips ta wasaktuna asumna hairami ai matam punamakta nahaktagi lapthoktuna sunglei leiroi haina. Hairiba sin asigi matungda ngasidagina sahi kharagi matungda ulai. Hairiba matam asidadi Hercules amasung Hips makhoi ani luhongaba matungda makhoigi nuksiraba masanupa amasu phangjarami. Aduga mafam asigi Hercules na ningthau oiduna yamna nungaina pankirami. Ilam asigi aroiba sinda Hercules na ahangba tiyada yengkhatuna mahaki mapa Zeus na mangonda sakti kya pibibigidamakta mahaki mapada mahakna thagatpa phongthoami. Asumna nungairaba The Legend of Hercules hariba movie asi matang saida lusankirami. Karigumba ngasigi aigi explanation asida soikiba lankiba yarobasu mayamna ngakpiu ngasigidi matang saida kainarasi. Aduga mayamda karigumba mata hajaramge madudi selfie hariba Bollywood movie gi explanation adu mayamna yengbiningba tarabadi explanation adugi link adu aina description da hapsaramge mayamna description da yaruba link adu da sangduna selfie hariba movie sigi explanation asibusu tabiramu.